ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯝꯕ ꯀꯣꯜꯂꯤꯛ ꯋꯥꯔꯝ ꯂꯣꯏꯗꯅ ꯏꯔꯨ ꯃꯥꯏꯊꯅ ꯂꯣꯏꯅ ꯂꯥꯏ ꯈꯨꯔꯝꯖꯔꯦ ꯑꯩꯒꯤ ꯂꯥꯏꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯙꯨꯞ ꯊꯥꯖꯔꯦ ꯀꯣꯝꯂꯥ ꯑꯃ ꯀꯠꯆꯔꯦ ꯉꯁꯤꯗꯤ ꯑꯔꯩꯕ ꯍꯩꯔꯨꯛꯇꯣ ꯑꯩꯅ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯝꯗꯧꯅꯔꯤ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯔꯣꯏꯕꯅꯤ ꯉꯁꯤꯗꯤ ꯕꯥꯏ ꯕꯥꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯩꯅ ꯑꯌꯨꯛꯀꯤ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯅ ꯉꯔꯥꯡ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯀꯣꯚꯔ ꯑꯃ ꯂꯩꯔꯛꯄꯗꯣ ꯃꯌꯥꯝꯗꯣ ꯑꯁꯤꯅꯤ ꯑꯩꯅ ꯂꯩꯖꯔꯛꯄꯗꯣ ꯉꯁꯤ ꯑꯌꯨꯛꯇ ꯑꯩꯅ ꯊꯥꯖꯤꯜꯂꯦ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯅꯧꯕ ꯆꯍꯤꯒꯤꯅꯦ ꯑꯩꯁꯨ ꯅ꯭ꯌꯨ ꯏꯌꯥꯔꯗꯤ ꯍꯌꯦꯡꯗꯒꯤꯅꯤꯗꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯊꯥꯕ ꯍꯧꯔꯒꯦꯗꯤ ꯌꯦꯡꯒꯦ ꯑꯩꯅ ꯇꯦꯕꯜ ꯀ꯭ꯂꯣꯛꯁꯦ ꯊꯥꯖꯤꯜꯂꯦ ꯉꯔꯥꯡ ꯐꯦꯟꯁꯤ ꯕꯖꯥꯔꯗ ꯂꯩꯔꯛꯄꯅꯤ ꯃꯌꯥꯝ ꯃꯌꯥꯝꯗꯣ ꯑꯩ ꯅꯍꯥꯟ ꯂꯣꯟꯕ ꯍꯋꯥꯏꯖꯥꯔꯗꯣ ꯅꯨꯃꯤꯠ 6 ꯁꯨꯔꯦ ꯑꯩ ꯀꯥꯏꯔꯒꯦ ꯑꯗꯣ ꯃꯥꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯝꯕ ꯈꯪꯗꯦꯕꯣ ꯃꯃꯥꯡ ꯊꯥꯗ ꯅꯍꯥꯟꯅꯩ ꯂꯣꯟꯕ ꯌꯥꯝ ꯐꯖꯅ ꯑꯣꯏꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯈꯪꯗꯦ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯃꯌꯥꯝ ꯍꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯃꯊꯪ ꯂꯧꯊꯣꯛꯑꯒ ꯃꯅꯥꯁꯦ ꯌꯥꯝ ꯊꯥꯅ ꯍꯣꯡꯈꯤꯕ ꯍꯥꯏꯇꯥꯔꯦ ꯏꯁ ꯁꯣꯛꯀ ꯉꯧꯔꯀꯣ ꯃꯔꯣꯛ ꯐꯖꯅ ꯀꯥ ꯂꯩꯔꯤꯍꯦ ꯃꯌꯥꯝ ꯋꯥꯎ ꯐꯖꯩꯍꯦ ꯃꯌꯥꯝ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯣꯛ ꯉꯧꯔꯦ ꯑꯗꯣ ꯄꯨꯔꯥ ꯃꯔꯦꯛ ꯀꯥꯅ ꯂꯩꯔꯦ ꯃꯔꯣꯛꯁꯦ ꯐꯖꯅ ꯀꯥꯈ꯭ꯔꯦ ꯃꯌꯥꯝ ꯏꯁ ꯏꯪꯊꯝꯊꯥꯁꯤꯗ ꯑꯩꯅ ꯈꯜꯂꯤ ꯏꯪꯕꯅ ꯍꯟꯗꯛ ꯈꯔꯅꯤꯁꯤ ꯏꯪꯕ ꯍꯦꯟꯖꯜꯂꯤꯗꯣ ꯀꯥꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯐꯖꯅ ꯀꯥꯔꯦ ꯃꯌꯥꯝꯗꯣ ꯑꯁꯤꯅꯤ ꯃꯈꯥꯒꯤ ꯂꯦꯌꯔꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅ ꯀꯥꯔꯝꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯑꯁꯤꯅꯤ ꯑꯩ ꯍꯣꯔꯦꯟ ꯁꯦꯝ ꯁꯥꯔꯒꯀꯣ ꯆꯥꯕꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤꯅꯤ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯈꯥꯕꯩꯅ ꯑꯣꯠꯊꯣꯛꯀꯦ ꯌꯦꯡꯉꯨ ꯃꯔꯤ ꯂꯣꯏ ꯆꯠꯂꯕꯅꯤ ꯌꯦꯡꯗꯨꯗꯨꯗꯨ ꯃꯅ ꯊꯥꯡꯅꯀꯣ ꯃꯔꯤ ꯆꯠꯂꯕꯅꯤ ꯍꯋꯥꯏꯖꯥꯔꯒꯤ ꯎꯔꯦꯗꯅ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯂꯣꯜꯂꯤ ꯑꯩꯗꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯍꯣꯔꯦꯟ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯀꯣꯠꯊꯣꯛꯆꯒꯦꯁꯦ ꯀꯣꯠꯊꯣꯛꯑꯒ ꯊꯝꯃꯒꯦ ꯑꯁ ꯐꯖꯔꯦ ꯃꯌꯥꯝ ꯐꯖꯔꯦ ꯁꯤꯗꯤ ꯋꯥꯎ ꯁꯨꯃꯥꯏꯅ ꯑꯩꯅꯅꯦ ꯅꯨꯡꯁꯥꯗꯁꯨ ꯊꯝꯒꯅꯤ ꯐꯧꯗꯣꯛꯑꯒ ꯅꯨꯡꯁꯥꯗꯁꯨ ꯊꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯗꯒꯤ ꯈꯔ ꯀꯨꯏꯅ ꯆꯥꯒꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯆꯥꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕ ꯌꯥꯏꯗ ꯑꯗꯨ ꯃꯔꯣꯛ ꯐꯖꯅ ꯀꯥꯔꯦ ꯑꯗꯨꯝ ꯃꯔꯤ ꯆꯦꯜꯂꯦ ꯉꯁꯤꯗꯤ ꯊꯣꯡꯖꯔꯔꯣꯏꯒꯦ ꯅꯣꯡꯃ ꯊꯣꯡꯕ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯉꯁꯤꯗꯤ ꯃꯦꯠꯄ ꯑꯣꯏꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯃꯈꯥꯗ ꯃꯣꯏ ꯂꯦꯌꯔ ꯑꯃꯒ ꯑꯃꯨꯛ ꯊꯝꯃꯤ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯅꯀꯣ ꯁꯤ ꯀꯣꯠꯊꯣꯛꯈꯤꯒꯦ ꯍꯥꯟꯅ ꯑꯁ ꯐꯖꯅ ꯃꯔꯤ ꯆꯠꯂꯦ ꯅꯞꯄꯦ ꯉꯥ ꯌꯣꯟꯕꯁꯨ ꯂꯥꯛꯏ ꯃꯄꯥꯟꯁꯤꯗ ꯀꯟꯅ ꯂꯥꯎꯔꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯇꯧꯔꯤꯉꯩ ꯁꯔꯛꯁꯤꯗ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯀꯦ ꯃꯈꯥꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯀꯣꯟꯅ ꯑꯩ ꯇꯝ ꯂꯧꯊꯣꯛꯆꯔꯒꯦ ꯁꯤꯁꯦ ꯌꯥꯝ ꯀꯟꯅ ꯂꯧꯔꯛꯏꯌꯦ ꯃꯄꯥꯟꯒꯤ ꯉꯥ ꯌꯣꯟꯕ ꯅꯨꯄꯥꯁꯦ ꯃꯈꯥꯒꯤ ꯂꯦꯌꯔ ꯑꯃꯒ ꯊꯝꯕꯗꯣ ꯑꯩꯅ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯁ ꯃꯈꯥꯒꯤꯁꯤꯅ ꯍꯦꯟꯅ ꯐꯖꯔꯝꯃꯦ ꯃꯌꯥꯝ ꯐꯖꯅ ꯃꯥꯁꯨ ꯍꯧꯅ ꯂꯩꯔꯝꯃꯦ ꯃꯌꯥꯝꯗꯣ ꯑꯁꯤꯅꯤ ꯑꯩꯗꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯁꯨꯃꯥꯏꯅ ꯂꯣꯜꯂꯦ ꯃꯣꯔꯣꯛ
ngꯧꯔꯀꯣ ꯃꯔꯤ 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 ꯆꯠꯂꯦꯗ ꯆꯣꯛꯀ ꯉꯧꯔꯦ ꯃꯌꯥꯝꯗ ꯎꯔꯕ ꯑꯁꯤꯅꯤ ꯑꯩꯅ ꯏꯪꯊꯝꯊꯥꯁꯤꯒ ꯍꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯐꯖꯅ ꯍꯧꯔꯝꯃꯦ ꯃꯥ ꯍꯦꯟꯅ ꯑꯗꯩ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯆꯥꯕꯗ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯆꯥꯕꯗ ꯑꯃꯨꯛ ꯎꯅꯔꯁꯤꯅ ꯑꯩ ꯍꯋꯥꯏꯖꯥꯔꯗꯣ ꯍꯧꯖꯤꯛ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯐꯖꯅ ꯇꯣꯠꯁꯜꯂꯦꯗꯣ ꯑꯩꯅ ꯑꯗꯨꯒ ꯑꯩ ꯌꯥꯡꯀꯣꯛꯇ ꯍꯥꯞꯄꯒꯅꯦ ꯅꯨꯡꯁꯥꯗꯅꯦ ꯁꯠ ꯃꯊꯛꯇ ꯊꯥꯡꯒꯠꯀꯦ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯝ ꯀꯪꯒꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯕꯣꯌꯥꯝꯗ ꯍꯟꯖꯜꯂꯒꯦ ꯇꯪꯈꯥꯏ ꯑꯃꯅ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯃꯦ ꯃꯌꯥꯝ ꯐꯖꯅ ꯅꯞꯄꯤꯌꯦ ꯑꯗꯨꯝ ꯆꯞ 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 ꯃꯔꯤ ꯃꯔꯤ ꯑꯗꯣ ꯁꯤ ꯌꯥꯡꯀꯣꯛꯁꯤꯗ ꯑꯩ ꯆꯦ ꯑꯃ ꯊꯥꯔꯦ ꯌꯥꯡꯀꯣꯛꯁꯤ ꯃꯊꯛꯇ ꯑꯗꯨꯒ ꯐꯧꯗꯣꯛꯆꯔꯒꯦ ꯑꯗꯨꯒ ꯕꯣꯌꯥꯝ ꯑꯃꯗ ꯍꯟꯖꯜꯂꯒꯅꯦ ꯁꯤꯅ ꯀꯨꯏꯅ ꯆꯥꯕ ꯌꯥꯏꯑꯕ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯀꯩꯅꯣꯗꯩ ꯂꯩꯔꯛꯏ ꯀꯔꯤ ꯕꯦꯜꯇꯣꯂꯥ ꯕꯖꯥꯔꯗꯒꯤ ꯄꯨꯔꯥ ꯀꯩꯅꯣꯅꯤ ꯍꯥꯎꯏ ꯃꯣꯏꯗꯣ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯇꯣꯠꯂꯒ ꯐꯧꯗꯣꯛꯄꯅꯦꯕ ꯃꯣꯏ ꯑꯀꯪꯕ ꯌꯣꯜꯂꯝꯅ ꯑꯩꯅ ꯂꯩꯔꯛꯏ ꯌꯥꯝ ꯍꯥꯎꯏ ꯃꯌꯥꯝ ꯁꯤ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯅꯣꯡꯃꯗꯗꯤ ꯀꯪꯕ ꯉꯝꯃꯣꯏ ꯈꯪꯗꯦ ꯉꯁꯤ ꯐꯧꯔꯒ ꯈꯪꯉꯕ ꯍꯥꯏꯗꯨꯅꯤ ꯀꯌꯥꯝ ꯀꯪꯁꯤꯟꯕ ꯄꯨꯔꯥ ꯃꯔꯤ ꯃꯔꯤꯅꯤ ꯁꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯅꯤ ꯍꯌꯦꯡꯗꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯣꯔꯦ ꯃꯌꯥꯝ ꯆꯠꯂꯤꯕ ꯆꯍꯤꯁꯤꯗ ꯑꯋꯥꯕ ꯑꯅꯥꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯅꯧꯕ ꯆꯍꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯇꯣꯔꯦ ꯑꯗꯨ ꯅꯥꯗ ꯌꯦꯛꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯖꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯣꯡꯒꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯍꯥꯏꯕꯕꯨ ꯉꯥꯁꯤꯃ ꯇꯥꯎꯔꯒ ꯑꯂꯨꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯒ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯊꯣꯡꯖꯔꯒꯦ ꯃꯌꯥꯝ ꯑꯗꯒꯤ ꯃꯔꯤꯡꯈꯥ ꯂꯩꯔꯦ ꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯈꯥꯃꯦꯟꯁꯤꯃ ꯉꯧꯖꯔꯒꯦ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕꯗꯣ ꯑꯗꯣ ꯁꯤꯃ ꯑꯩꯅ ꯃꯦꯠꯆꯔꯒꯦ ꯑꯗꯒꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯦ ꯌꯥꯝ ꯐꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯅꯧꯕ ꯅꯠꯇꯅꯤ ꯑꯗꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯂꯐꯨꯊ꯭ꯔꯣ ꯂꯩꯔꯦ ꯍꯪꯒꯥꯝ ꯃꯇꯣꯟ ꯂꯩꯔꯦ ꯑꯗꯒꯤ ꯇꯣꯅꯤꯡꯈꯣꯛ ꯃꯔꯥ ꯂꯩꯔꯦ ꯃꯁꯤ ꯑꯩ ꯁꯨꯖꯔꯒꯦ ꯁꯤꯡꯖꯨ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯁꯤꯒ ꯁꯤꯡ ꯑꯁꯤꯠꯄ ꯂꯩꯔꯦ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯒꯥꯖꯔꯁꯤꯃ ꯑꯩ ꯉꯥꯟꯖꯔꯒꯦ ꯃꯌꯥꯝ ꯀꯣ ꯑꯗꯒꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯤꯃ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯆꯔꯛꯑꯒꯦ ꯀꯥꯡꯉꯧꯗꯁꯨ ꯊꯥꯛꯆꯔꯛꯑꯒꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯨꯛ ꯊꯣꯡꯉꯒ ꯆꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯥꯡ ꯁꯥꯔꯦ ꯑꯩ ꯊꯥꯎ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯒꯤ ꯉꯥꯁꯦ ꯁꯤꯒ ꯇꯣꯠꯇꯅ ꯑꯗꯨ ꯃꯔꯣꯏ ꯃꯔꯣꯛ ꯊꯨꯝ ꯇꯣꯠꯇꯅ ꯂꯩꯔꯦ ꯑꯩ ꯇꯥꯎꯖꯔꯒꯦ ꯃꯌꯥꯝ इसे सोलह मयाम हाथे पहला जीरा से थोड़ा थकन हावन से मन में पाँच
तेजपत्ताꯁꯤꯁꯨ हapchꯜꯂꯒꯦ ꯉꯧꯔꯒꯅꯤ आलू हapचꯜꯂꯦ ओतगे मोरक पंखासीसु हapचल्ले हवाई थ्राकीसु हapचल्लगे मचू मोरक असूबा जीरा थूमजीसु हapचल्लगे कट्थनगे इसिंग खितंग हापगको खितंग यामनको ओतलगे ngसाई खामेन असिंबीसिना ngahak lairaga hapke आलू से असिनबगी खितंग यावबनिना कंसनगनी ngahak मुल्लगा haptabe haptarage मैं खामेन असिनबसे hapchallage मही से कुंजनबो ngौबे खुंजनगे हरिबोपतो मचानी से हapchल्लिबे थाकपा काहौरेने हजिक थाई जाइदा हजिक थाकपा nga hapti सौगदा वालिमिना मही कंसल्ले आलू से मुल्ले तोखाइबे यारे आलू से अमा अनि तोखाइरगे तोखाइरगे nga से hapchallage इसिंग हापगे मैम लुबली लुबली यामना हापै मही लांगा हाउते मैम खरा नंग नंग लाउना सौरगा मुनबा फावो ngaइमिन्नसि मैम मखुम खुमजल्ले मैम यारनी nga से मुल्ले nga थोंबा लोइरे फजना मुल्ले मचूसु याम फजै मैम कलर से हाउरी हाउतेदो मैम चाबदा मु उनरसि मैम हाइरानि फदिगम थाचल्ले मैम दो लगे मैम मही से जाम नंगनगसुको अदन कोनारो चाबदा मथलगे मैं हांग सारे अमु ngrin खामु ngौजरगे मैम चल
ꯄꯥꯁꯄꯣꯔꯟ ꯍꯥꯞꯆꯜꯂꯦ ꯁꯤꯡ ꯑꯐꯨꯠꯄ ꯍꯥꯞꯆꯜꯂꯦ ꯉꯥ ꯃꯔꯤꯟ ꯈꯥꯗ ꯍꯥꯞꯆꯜꯂꯦ ꯉꯧꯔꯒꯗꯤ ꯑꯗꯒꯤ ꯉꯁꯥꯏ ꯈꯥꯃꯦꯟꯒ ꯍꯋꯥꯏ ꯊꯔꯥꯛꯇꯣ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯁꯤꯡꯒ ꯀꯩꯅꯣ ꯃꯣꯔꯣꯛ ꯇꯪꯈꯥꯏꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯍꯥꯞꯆꯔꯦ ꯃꯌꯥꯝꯗꯣ ꯃꯆꯨ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯁꯨꯕꯁꯨ ꯍꯥꯞꯆꯜꯂꯦ ꯇꯪꯈꯥꯏ ꯍꯥꯞꯄꯕꯅꯤꯅ ꯌꯥꯝꯅ ꯃꯣꯔꯣꯛꯁꯦ ꯊꯥꯔꯒ ꯃꯆꯨꯒꯤ ꯀꯩꯅꯣ ꯑꯗꯒꯤ ꯖꯤꯔꯥ ꯍꯥꯞꯆꯔꯦ ꯑꯁꯥꯏꯖꯔꯦ ꯃꯩꯁꯦ ꯈꯔ ꯇꯞꯂꯞ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯣꯝꯁꯤꯟꯅ ꯊꯝꯃꯒꯅꯤ ꯉꯧꯕꯁꯨ ꯌꯥꯔꯦ ꯌꯥꯔꯅꯤ ꯊꯥꯡꯗꯔꯒꯦ ꯑꯩ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦꯀꯣ ꯈꯥꯏꯔꯦ ꯃꯌꯥꯝꯗꯣ ꯅꯞ ꯅꯞ ꯂꯥꯎꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯍꯥꯎꯅꯤ ꯍꯥꯎꯇꯦ ꯍꯥꯎꯔꯤ ꯍꯥꯎꯇꯦꯗꯣ ꯑꯩ ꯀꯣꯟꯅꯀꯣ ꯈꯪꯍꯟꯖꯔꯒꯦ ꯃꯌꯥꯝ ꯆꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯖꯥꯡꯗꯣ ꯂꯣꯏꯖꯔꯦ ꯃꯌꯥꯝꯗꯣ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯂꯥꯏꯔꯤꯛ ꯈꯔ ꯊꯥꯗꯣꯛꯆꯒꯦ ꯃꯌꯥꯝ ꯆꯥꯃꯁ ꯑꯃꯃꯝ ꯍꯥꯞꯆꯟꯒꯦ ꯀꯣꯠꯄꯗ ꯅꯨꯡꯉꯥꯏꯅꯕ ꯏꯁꯤꯡ ꯑꯃ ꯊꯥꯗꯣꯛꯆꯔꯦ ꯃꯌꯥꯝꯗꯣ ꯆꯥꯛ ꯑꯃ ꯍꯥꯞꯄꯦ ꯉꯥ ꯊꯣꯡꯕ ꯃꯆꯦꯠ ꯑꯃꯒ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯀꯥꯡꯉꯧ ꯁꯤꯡꯖꯨ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯉꯥꯟꯕ ꯒꯥꯖꯔ ꯑꯉꯥꯟꯕ ꯊꯕꯤꯁꯦ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯉꯥꯟꯕꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯃꯌꯥꯝ ꯍꯥꯎꯔꯤ ꯃꯌꯥꯝ ꯊꯨꯝꯃꯤ ꯒꯥꯖꯔꯗꯤ ꯊꯨꯝ ꯃꯁꯥꯒꯤꯁꯨ ꯊꯨꯝꯕꯅꯤꯅ ꯍꯥꯎꯔꯦ ꯉꯥꯜꯂꯕꯅꯤꯅ ꯉꯥ ꯊꯣꯡꯕ ꯆꯥꯖꯒꯦ ꯃꯌꯥꯝ ꯍꯥꯎꯔꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏꯒꯤ ꯃꯍꯤ ꯃꯊꯦꯜꯁꯦ ꯌꯥꯝ ꯍꯥꯎꯔꯤ ꯃꯌꯥꯝ ꯐꯖꯗꯅ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯀꯥꯡꯉꯧꯁꯦ ꯑꯃꯨꯛ ꯈꯔ ꯂꯧꯒꯦ ꯃꯌꯥꯝ ꯀꯥꯡꯉꯧꯁꯤꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯃꯔꯤꯟ ꯈꯥ ꯉꯧꯕꯅꯤ ꯁꯤꯡꯖꯨ ꯈꯔ ꯂꯧꯒꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯐꯖꯔꯦ ꯄꯦꯔꯨꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯌꯥꯎꯔꯦ ꯇꯣꯔꯤꯡꯈꯣꯛ ꯃꯔꯥ ꯌꯥꯎꯔꯦ ꯃꯆꯜ ꯁꯨꯔꯦ ꯌꯣꯡꯆꯥꯛ ꯌꯥꯎꯔꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄꯁꯤꯁꯨ ꯂꯧꯒꯦ
Hoi chào mình phải nhậm hầu đấy mèo. Vì gì mà chuyện ra cái Hoi chào mình phải nhậm hầu đấy mèo. Phải đi qua cái thằng kia là mình nhá. Udah lagi ya. Tuh pasti mau kalian. Aduh mayam ꯆꯥꯕꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯅꯨꯡꯉꯥꯏꯗꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯁꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ